अस्सलामुअलैकुम वरहमतुल्लाहि वबरकातुह। बिस्मिल्लाहिर्रहमानिर्रहीम। अꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯁꯂꯥꯃꯤꯛ ꯚꯥꯏꯁꯤꯡꯗ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯏꯟꯁꯥꯑꯜꯂꯥ꯫ ꯑꯩꯅ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗ ꯍꯥꯏꯕꯗꯤ ꯄꯥꯔꯠ 1ꯗ ꯀꯨꯔꯕꯥꯅꯤꯒꯤ ꯇꯦꯟꯇꯛꯅ ꯃꯁꯥꯏꯜ ꯈꯖꯤꯛꯇꯪ ꯍꯥꯏꯖꯈ꯭ꯔꯦ꯫ ꯃꯗꯨꯗ ꯑꯩꯅ ꯋꯥꯠꯍꯧꯕ ꯑꯃꯁꯨꯡ ꯍꯥꯏꯕꯗꯤ ꯄꯥꯔꯠ 2 ꯏꯄꯤꯁꯣꯗ 2 ꯑꯣꯏꯅ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯄꯥꯔꯠ 2 ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯔꯛꯑꯒꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯃꯁꯨꯡ ꯇꯥꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯁꯤꯗ ꯃꯨꯟꯅ ꯇꯥꯔꯒ ꯑꯃꯜ ꯇꯧꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯕꯌꯥꯟ ꯑꯁꯤ ꯇꯥꯕ ꯆꯪꯕꯤꯔꯛꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯒ ꯊꯝꯕꯤꯌꯨ ꯏꯟꯁꯥꯑꯜꯂꯥ꯫ ꯅꯪꯅ ꯃꯗꯨ ꯁꯦꯌꯔ ꯇꯧꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯅꯥꯛꯇ ꯌꯧꯍꯟꯁꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯀꯨꯔꯕꯥꯅꯤ ꯑꯗꯣ ꯋꯥꯕ ꯃꯈꯣꯏ ꯇꯧꯔꯤꯕ ꯑꯗꯣ ꯅꯪꯒꯤ ꯁꯦꯌꯔ ꯑꯗꯨꯗꯤ ꯈꯪꯗꯕ ꯃꯁꯂꯥ ꯑꯗꯨ ꯃꯥꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯃꯥ ꯅꯦꯠ ꯁꯦꯡꯅ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯁꯣꯏꯕ ꯌꯥꯎꯒꯗꯕꯁꯤꯡ ꯑꯗꯨ ꯃꯥ ꯆꯨꯝꯊꯣꯛꯑꯒ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯀꯨꯔꯕꯥꯅꯤ ꯇꯧꯒꯅꯦꯕ꯫ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯦ ꯀꯨꯔꯕꯥꯅꯤ ꯇꯧꯕꯒꯤ ꯀꯅꯥꯗ ꯐꯔꯁ ꯑꯣꯏꯕꯅꯣ ꯋꯥꯖꯤꯕ ꯑꯣꯏꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ꯫ ꯑꯗꯣ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯃꯇꯝꯗ ꯀꯔꯝꯕ ꯁꯥꯁꯤ ꯀꯨꯔꯕꯥꯅꯤ ꯇꯧꯒꯅꯤ? ꯁꯥ ꯃꯈꯜ ꯀꯌꯥꯗ ꯀꯨꯔꯕꯥꯅꯤꯒꯤ ꯑꯜꯂꯥꯍꯅ ꯏꯖꯥꯖꯠ ꯄꯤꯕꯅꯣ, ꯑꯗꯨꯒ ꯑꯃꯝꯅ ꯀꯔꯝꯕ ꯑꯅꯥꯕ ꯊꯨꯡꯕꯅ ꯑꯃꯁꯨꯡ ꯀꯔꯝꯕ ꯑꯥꯏꯕꯗꯥꯔ ꯑꯣꯏꯕꯅ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯗꯕꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯋꯥ ꯍꯥꯏꯖꯒꯦ ꯏꯟꯁꯥꯑꯜꯂꯥ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯇꯦꯟꯇꯛꯅ ꯑꯩ ꯋꯥꯐꯝꯁꯤ ꯊꯝꯒꯦ꯫ ꯑꯍꯥꯟꯕꯗ ꯑꯗꯨꯒꯨꯝꯂꯕ ꯁꯥ ꯑꯜꯂꯥꯍꯅ ꯃꯈꯜ 4ꯗ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯁꯥ ꯃꯈꯜ 4ꯗ ꯁꯟ ꯑꯃꯁꯨꯡ ꯏꯔꯣꯏ ꯑꯅꯤꯃꯛ ꯑꯝꯇꯅꯤ, ꯑꯗꯨ ꯁꯤꯗꯁꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯏ꯫ ꯑꯗꯨꯒ ꯍꯥꯃꯦꯡ ꯇꯧꯕ ꯌꯥꯏ, ꯖꯥꯎ ꯇꯧꯕ ꯌꯥꯏ, ꯑꯗꯨꯒ ꯗꯨꯝꯕꯥ, ꯍꯥꯃꯦꯡ ꯖꯥꯎ ꯑꯝꯇꯅꯤꯀꯣ ꯃꯈꯜ꯫ ꯗꯨꯝꯕꯥꯅ ꯁꯥ ꯑꯃꯁꯨ ꯂꯩ, ꯑꯗꯨꯁꯨ ꯇꯧꯕ ꯌꯥꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯎꯠꯁꯨ ꯇꯧꯕ ꯌꯥꯏ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ꯫ ꯁꯤꯒꯤ ꯁꯥ ꯃꯈꯜ 4ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯁꯥ ꯑꯃꯐꯥꯎ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯗꯦ꯫ ꯑꯗꯨ ꯁꯥꯁꯤꯡ ꯑꯁꯤ ꯆꯍꯤ ꯀꯌꯥꯝ ꯌꯥꯝꯕ ꯁꯥ ꯑꯣꯏꯒꯗꯕꯅꯣ ꯍꯥꯏꯕ ꯑꯗꯨꯁꯨ ꯍꯥꯏꯖꯔꯛꯀꯦ ꯏꯟꯁꯥꯑꯜꯂꯥ꯫ ꯀꯔꯤꯒꯨꯝꯕ ꯁꯟ ꯑꯣꯏꯕ ꯇꯥꯔꯒꯅ ꯆꯍꯤ 2ꯗꯒꯤ ꯋꯥꯠꯄ ꯌꯥꯔꯣꯏ꯫ ꯀꯨꯔꯕꯥꯅꯤ ꯇꯧꯒꯗꯕ ꯁꯟꯗꯨ ꯆꯍꯤ 2 ꯄꯨꯔꯥ ꯕराꯕꯔ ꯐꯥꯕ ꯑꯣꯏꯒꯗꯕꯅꯦꯕ꯫ ꯆꯍꯤ 2 ꯐꯥꯗꯕ ꯁꯟ ꯑꯣꯏꯔꯒꯗꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯔꯣꯏꯕ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯏꯔꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯍꯥꯃꯦꯡ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯆꯍꯤ 1 ꯐꯥꯕ ꯃꯊꯧ ꯇꯥꯒꯅꯦꯕ꯫ ꯍꯥꯃꯦꯡ ꯑꯃꯁꯨꯡ ꯖꯥꯎ ꯀꯔꯤꯒꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯆꯍꯤ 1 ꯐꯥꯕ ꯃꯊꯧ ꯇꯥꯒꯅꯤ꯫ ꯆꯍꯤ 1 ꯍꯦꯛ ꯐꯥꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯀꯨꯔꯕꯥꯅꯤꯗꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯔꯣꯏ, ꯀꯨꯔꯕꯥꯅꯤ ꯇꯧꯔꯁꯨ ꯑꯣꯏꯔꯣꯏꯕꯀꯣ꯫ ꯆꯍꯤ 1 ꯐꯥꯕ ꯃꯊꯧ ꯇꯥꯒꯅꯤ꯫ ꯑꯗꯨꯒ ꯎꯠ ꯂꯣꯏꯕ ꯇꯥꯔꯒꯅ ꯆꯍꯤ 5ꯗꯒꯤ ꯇꯥꯕ ꯌꯥꯔꯣꯏ, ꯆꯍꯤ 5 ꯐꯥꯕ ꯃꯊꯧ ꯇꯥꯒꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯨꯔꯕꯥꯅꯤꯗꯨ ꯇꯧꯕ ꯌꯥꯒꯅꯦꯕ꯫ ꯑꯗ ꯑꯩꯈꯣꯏꯅ ꯁꯥ ꯂꯩꯕ ꯃꯇꯝꯗ ꯄꯣꯠꯂꯝ ꯈꯔ ꯌꯦꯡꯒꯅꯤ꯫ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯀꯠꯂꯗꯕꯅꯤꯅ ꯑꯜꯂꯥꯍꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ, ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯨꯔꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯅꯥꯜꯂꯕꯗꯨ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯀꯠꯀꯗꯕꯅꯦꯕ, ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯀꯗꯕꯅꯦꯕ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ, ꯀꯔꯝꯕ ꯑꯁꯣꯏꯕ ꯌꯥꯎꯕꯗ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯗꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯗ ꯃꯀꯣꯛꯀꯤ ꯁꯔꯨꯛꯇꯒꯤ ꯍꯧꯔꯁꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯥ ꯌꯦꯡꯕ ꯑꯃꯁꯨꯡ ꯂꯩꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯃꯆꯤꯁꯤ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯅꯦꯕ꯫ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯃꯆꯤ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯆꯤ ꯑꯗꯨꯅ ꯌꯥꯎꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯔꯣꯏ꯫ ꯃꯔꯝꯗꯤ ꯃꯆꯤꯗ ꯑꯩꯈꯣꯏꯅ ꯂꯧꯕ ꯃꯇꯝꯗ ꯃꯆꯤ ꯑꯗꯨꯗꯩ ꯈꯖꯤꯛꯇꯪ ꯇꯠꯈꯤꯕ ꯑꯃꯁꯨꯡ ꯈꯖꯤꯛꯇꯪ ꯇꯦꯛꯈꯤꯕ, ꯈꯖꯤꯛꯇꯪ ꯍꯥꯏꯕ, ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯒꯅꯤ꯫ ꯃꯆꯤ ꯑꯗꯨꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯨ ꯃꯄꯣꯛꯇꯒꯤꯗꯤ ꯌꯥꯎꯔꯛꯏ, ꯑꯗꯨꯕꯨ ꯃꯔꯛ ꯁꯔꯛꯇ ꯑꯦꯛꯁꯤꯗꯦꯟꯗꯒꯤ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯒꯤ ꯁꯟ ꯑꯁꯤꯒꯤ ꯅꯠꯇ꯭ꯔꯒ ꯏꯔꯣꯏ ꯑꯗꯨꯒꯤ, ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯆꯤ ꯑꯗꯨ ꯇꯦꯛꯈ꯭ꯔꯦ, ꯑꯌꯥꯝꯕꯒꯤ ꯁꯔꯨꯛꯁꯤ ꯇꯦꯛꯈ꯭ꯔꯦꯕ ꯃꯆꯤꯁꯤ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯔꯣꯏ꯫ ꯇꯦꯛꯈꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯔꯃꯥꯟ ꯑꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯇꯦꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯗꯤꯃꯥꯛꯀꯤ ꯃꯅꯨꯡꯒꯤ ꯕ꯭ꯔꯦꯟꯁꯤꯗ ꯑꯁꯣꯛꯄ ꯑꯃꯁꯨꯡ ꯃꯀꯣꯛꯇ ꯁꯣꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯁꯥꯗꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯔꯔꯣꯏꯕ꯫ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯥꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯦꯕ꯫ ꯃꯅꯥꯁꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯅ ꯀꯨꯔꯕꯥꯅꯤ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕ ꯁꯟ, ꯑꯗꯨꯒꯨꯝꯂꯕ ꯍꯥꯃꯦꯡ ꯅꯠꯇ꯭ꯔꯒ ꯏꯔꯣꯏ ꯑꯗꯨꯒꯤ ꯃꯅꯥ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯌꯥꯎꯗꯕ ꯇꯥꯔꯒꯗꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯅꯥꯗꯨ ꯌꯥꯎꯏ, ꯈꯖꯤꯛꯇꯪ ꯇꯠꯈꯤ, ꯄꯤꯠ ꯑꯃꯈꯛ ꯇꯠꯂꯦꯕ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯅꯥ ꯑꯗꯨꯒꯤ ꯑꯌꯥꯝꯕꯒꯤ ꯁꯔꯨꯛꯁꯤ ꯇꯠꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ मखोंदी यावरी अदुबु सरुक ओम थोकपुगे अनि अदुबु अयाम्ब कौगनी अदुगी अयाम्ब सरुक अदु करिगुम्मा तत्खिबा अमसुंग यावदबो ओइतारगदे अदुगी सल अमसुंग हमेंग अदु कुर्बानी तौबा याररोइबा अदुम सा अदुगी
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯇꯤ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯅ ꯃꯅꯥ ꯌꯥꯎꯗꯕ ꯂꯥꯛꯏꯗꯅ ꯃꯄꯣꯛꯇꯒꯤ ꯃꯃꯥꯅ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯔꯒ ꯃꯅꯥ ꯌꯥꯎꯗꯕꯗ ꯂꯥꯛꯄ ꯁꯥ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯃꯤꯠꯀꯤ ꯑꯃꯨꯛ ꯍꯥꯏꯔꯁꯤ ꯃꯃꯤꯠ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯎꯗꯕ ꯇꯥꯔꯦꯅꯦ ꯕꯤꯜꯀꯨꯜ ꯎꯗ꯭ꯔꯦꯕ ꯁꯥ ꯑꯁꯤꯒꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯃꯤꯠ ꯎꯗꯕ ꯁꯥ ꯑꯗꯨꯒꯤꯁꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯁꯨꯛꯌꯥ ꯌꯥꯗꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯆꯤꯟꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯃꯆꯤꯟꯁꯤ ꯀꯔꯤꯒꯨꯝꯕ ꯌꯥꯎꯗꯕ ꯇꯥꯔꯦꯅꯦ ꯄꯔꯃꯥꯅ ꯃꯆꯤꯟ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯁꯟ ꯑꯁꯤꯒꯤ ꯃꯆꯤꯟ ꯑꯁꯤ ꯌꯥꯎꯗ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯃꯆꯤꯟ ꯑꯁꯤ ꯃꯥꯅ ꯃꯆꯤꯟꯖꯥꯛ ꯆꯥꯕ ꯆꯠꯂꯒ ꯃꯆꯤꯟꯖꯥꯛ ꯆꯥꯕ ꯉꯝꯗꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯁꯟꯗꯨꯒꯤꯁꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯖꯥꯏꯖ ꯅꯠꯇꯦ ꯌꯥꯗꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥ ꯌꯥꯎꯗꯕ ꯑꯩꯈꯣꯏꯒꯤꯗꯛꯇ ꯀꯣꯏꯁꯟ ꯌꯥꯝ ꯇꯣꯏꯅ ꯍꯪꯉꯤ ꯁꯟꯒꯤ ꯃꯌꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯦꯈꯣ ꯃꯌꯥ ꯀꯔꯤꯒꯨꯝꯕ ꯁꯟꯒꯤ ꯃꯌꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇꯪ ꯑꯅꯤꯈꯛꯇꯪ ꯇꯦꯛꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯁꯟ ꯑꯗꯨꯒꯤꯗꯃꯛꯇ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯒꯅꯤ ꯀꯔꯤꯒꯨꯝꯕ ꯁꯟ ꯑꯗꯨꯒꯤ ꯃꯌꯥ ꯑꯗꯨꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯇꯦꯛꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯁꯟ ꯑꯗꯨꯒꯤ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯒꯅ ꯏꯔꯣꯏ ꯑꯗꯨꯒꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯃꯌꯥ ꯑꯅꯤꯇꯪ ꯑꯍꯨꯝꯇꯪ ꯇꯦꯛꯑꯦꯕ ꯌꯥꯝꯅꯗꯤ ꯇꯦꯛꯇꯦꯕ ꯑꯗꯨꯕꯨ ꯑꯅꯤꯇꯪ ꯑꯍꯨꯝꯇꯪ ꯇꯦꯛꯄ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯇꯣꯝꯗ ꯁꯖꯤꯛ ꯆꯥꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯑꯋꯥꯕ ꯑꯣꯏꯗꯦ ꯃꯆꯤꯟꯖꯥꯛ ꯆꯥꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅ ꯆꯥꯏ ꯑꯋꯥꯕ ꯑꯣꯏꯗꯦ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯆꯥꯕ ꯉꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯌా ꯑꯃꯈꯛ ꯑꯅꯤꯈꯛꯇꯪ ꯇꯦꯛꯈꯤꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯒꯅꯤ ꯃꯌꯥ ꯅꯣꯝꯕ ꯇꯦꯛꯇꯤ ꯇꯦꯛꯇꯕ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯌꯥꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯇꯦꯛꯈꯤꯕ ꯑꯃꯁꯨꯡ ꯌꯥꯎꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯁꯟ ꯑꯗꯨꯒꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯁꯥ ꯑꯗꯨꯒꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯔꯔꯣꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯃꯃꯩ ꯌꯥꯎꯗꯕ ꯁꯟ ꯍꯥꯏꯇꯥꯔꯦ ꯍꯥꯃꯦꯡ ꯖꯣꯕꯤ ꯑꯣꯏꯅꯤꯡꯕ ꯁꯥ ꯑꯣꯏꯁꯤꯅ ꯀꯨꯔꯕꯥꯅꯤ ꯇꯧꯒꯗꯕ ꯁꯥ ꯑꯗꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯃꯩ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯌꯥꯎꯏ ꯈꯖꯤꯛꯇꯪ ꯃꯇꯣꯟꯗ ꯇꯠꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯃꯃꯩ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯑꯌꯥꯝꯕꯒꯤ ꯁꯔꯨꯛ ꯑꯁꯤ ꯇꯠꯈꯤꯕ ꯑꯃꯁꯨꯡ ꯀꯛꯊꯠꯈꯤꯕ ꯅꯠꯇ꯭ꯔꯒ ꯌꯥꯎꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯁꯟ ꯑꯗꯨ ꯅꯠꯇ꯭ꯔ ꯁꯥ ꯀꯨꯔꯕꯥꯅꯤ ꯇꯧꯒꯗꯕ ꯁꯥ ꯑꯗꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯕꯤꯜꯀꯨꯜ ꯃꯃꯩ ꯌꯥꯎꯗꯕ ꯑꯗꯨ ꯃꯃꯩ ꯃꯁꯥꯒꯤ ꯄꯥꯜꯂꯛꯇꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯝ ꯑꯕꯨ ꯍꯅꯤꯐꯥꯒꯤ ꯅꯖꯗꯤꯛꯇꯗꯤ ꯃꯗꯨꯕꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯃꯩ ꯃꯃꯥꯅ ꯄꯣꯛꯂꯛꯄꯗ ꯌꯥꯎꯔꯛꯇꯕꯅꯤꯀꯣ ꯍꯥꯏꯁꯦ ꯑꯗꯨꯒ ꯏꯃꯥꯝ ꯃꯨꯍꯝꯃꯗ ꯔꯍꯃꯇꯨꯜꯂꯥ ꯑꯂꯩꯒꯤ ꯅꯖꯗꯤꯛꯇꯗꯤ ꯃꯗꯨꯕꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯖꯥꯏꯖ ꯅꯠꯇꯦꯅ ꯍꯥꯏꯔꯦ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯍꯇꯤꯌꯥꯠ ꯑꯣꯏꯅ ꯃꯗꯨ ꯀꯨꯔꯕꯥꯅꯤ ꯇꯧꯔꯣꯅ ꯃꯃꯩ ꯌꯥꯎꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯨꯔꯕꯥꯅꯤ ꯇꯧꯔꯣꯅ ꯃꯃꯩ ꯌꯥꯎꯕ ꯑꯃ ꯊꯤꯔꯒ ꯀꯨꯔꯕꯥꯅꯤ ꯇꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯑꯗꯨꯒ ꯁꯣꯏꯅꯥꯏꯕ ꯃꯈꯣꯡ ꯁꯣꯏꯅꯥꯏꯕ ꯁꯥ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯁꯥꯇꯅꯤ ꯑꯩꯈꯣꯏꯅ ꯀꯨꯔꯕꯥꯅꯤ ꯇꯧꯗꯣꯏꯁꯤ ꯑꯗꯣ ꯃꯈꯣꯡ ꯁꯣꯏꯅꯥꯏꯕ ꯁꯥ ꯍꯥꯏꯕꯗꯤ ꯁꯥ ꯑꯩꯅ ꯀꯨꯔꯕꯥꯅꯤ ꯇꯧꯒꯗꯕ ꯁꯥ ꯑꯁꯤ ꯃꯈꯣꯡ ꯃꯔꯤ ꯄꯥꯜꯂꯦꯕ ꯃꯈꯣꯡ ꯃꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯈꯣꯡ ꯑꯃ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯃ ꯁꯣꯏꯅꯥꯏꯔꯦꯕ ꯑꯗꯨ ꯁꯣꯏꯅꯥꯏꯕꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯣꯏꯅꯥꯏꯕꯅꯣ ꯍꯥꯏꯕꯁꯤ ꯌꯦꯡꯕ ꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯁꯣꯏꯅꯥꯏꯔꯤꯕ ꯃꯈꯣꯡ ꯑꯗꯨꯅ ꯄꯨꯔꯥ ꯃꯈꯥꯗ ꯊꯥꯔꯒ ꯆꯠꯄ ꯉꯝꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯁꯟ ꯑꯗꯨ ꯆꯥꯏ ꯍꯣꯡꯒꯦꯔꯥ ꯇꯥꯡꯒꯦꯔꯥ ꯑꯐꯕꯗꯕꯨ ꯑꯣꯏꯔꯁꯨ ꯐꯖꯗꯕ ꯑꯣꯏꯇꯥꯔꯒꯁꯨ ꯃꯈꯣꯡ ꯅꯥꯝꯃ ꯁꯣꯏꯅꯥꯏꯔꯤꯕ ꯑꯗꯨꯅ ꯃꯈꯥꯗ ꯊꯥꯔ ꯆꯠꯄ ꯉꯝꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯁꯟ ꯑꯃꯁꯨꯡ ꯍꯥꯃꯦꯡ ꯑꯗꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯔꯣꯏ ꯃꯈꯣꯡ ꯈꯖꯤꯛꯇꯪ ꯁꯣꯏ ꯃꯈꯥꯗ ꯊꯥꯔꯒꯗꯤ ꯆꯠꯄ ꯉꯝꯃꯤ ꯑꯗꯨꯕꯨ ꯄꯨꯔꯥ ꯉꯥꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯃꯈꯥꯗ ꯁꯧꯔꯒ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯔ ꯆꯠꯄ ꯉꯝꯃꯦꯕ ꯁꯟꯗꯣ ꯍꯥꯃꯦꯡꯗꯨ ꯖꯣꯕꯤ ꯑꯩꯅ ꯀꯨꯔꯕꯥꯅꯤ ꯇꯧꯒꯗꯕ ꯁꯥꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨ ꯀꯨꯔꯕꯥꯅꯤꯗꯨ ꯁꯥ ꯇꯧꯕ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯈꯣꯡ ꯄꯨꯔꯥ ꯊꯥꯕ ꯉꯝꯗꯕꯗꯨ ꯆꯠꯄ ꯌꯥꯗꯦ ꯑꯗꯨꯒ ꯑꯃꯅ ꯑꯗꯨꯝ ꯍꯥꯃꯦꯡ ꯖꯣꯕꯤ ꯑꯩꯅ ꯂꯧꯒꯗꯕ ꯁꯟ ꯑꯗꯨꯝꯅ ꯀꯨꯔꯕꯥꯅꯤ ꯇꯧꯒꯗꯕ ꯁꯥꯗꯣ ꯑꯗꯨꯒꯤ ꯁꯥꯗꯨꯒꯤ ꯃꯕꯨꯛꯀꯤ ꯍꯥꯃꯦꯡ ꯑꯣꯏꯔꯒꯅ ꯃꯥꯒꯤ ꯁꯪꯒꯣꯝ ꯁꯨꯝꯅꯤꯡꯉꯥꯏꯗꯃꯛꯇ ꯃꯆꯤꯟ ꯍꯥꯏꯇꯥꯔꯦ ꯊꯟ ꯑꯁꯤ ꯑꯅꯤ ꯄꯥꯜꯂꯤ ꯑꯗꯨꯒ ꯏꯔꯣꯏ ꯅꯠꯇ꯭ꯔꯒꯅ ꯍꯥꯃꯦꯡ ꯖꯣꯕꯤ ꯑꯗꯨꯒꯤ ꯑꯆꯧꯕ ꯁꯟ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯔꯤ ꯄꯥꯜꯂꯦꯕ ꯀꯔꯤꯒꯨꯝꯕ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯊꯟ ꯑꯗꯨꯅ ꯃꯥꯗꯤ ꯃꯥꯒꯤ ꯁꯪꯒꯣꯝ ꯊꯨꯝꯅꯤꯡꯉꯥꯏꯒꯤ ꯑꯅꯤ ꯄꯥꯟꯕ ꯃꯆꯤꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯀꯪꯈ꯭ꯔꯦꯕ ꯁꯪꯒꯣꯝ ꯊꯣꯛꯇ꯭ꯔꯦꯕ ꯌꯥꯗ꯭ꯔꯦ ꯐꯦꯜ ꯑꯣꯏꯔꯦꯕ ꯌꯥꯗꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯍꯥꯃꯦꯡ ꯑꯗꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯟ ꯑꯣꯏꯔꯒꯅ ꯃꯔꯤ ꯄꯥꯟꯒꯅꯦꯕ ꯁꯪꯒꯣꯝ ꯁꯨꯝꯅꯤꯡꯉꯥꯏ ꯊꯟꯁꯤ ꯃꯆꯤꯟꯁꯤ ꯑꯍꯣꯕꯁꯤ ꯑꯗꯣ ꯃꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯈꯛꯇꯪ ꯐꯦꯜ ꯑꯣꯏꯈꯤꯕ ꯇꯥꯔꯦꯅꯦ ꯑꯍꯨꯝꯗꯤ ꯂꯣꯏꯅ ꯀꯥꯝ ꯇꯧꯔꯤ ꯁꯪꯒꯣꯝ ꯁꯨꯝꯕ ꯌꯥꯏꯅ ꯁꯪꯒꯣꯝ ꯇꯥꯔꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯒꯅꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯅꯤ ꯐꯦꯜ ꯑꯣꯏꯔꯦ ꯌꯥꯗ꯭ꯔꯦ ꯀꯪꯁꯤꯟꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤꯗꯨ ꯁꯣꯛꯑꯦ ꯅꯠꯇ꯭ꯔꯒꯅ ꯁꯪꯒꯣꯝ ꯊꯣꯛꯇ꯭ꯔꯦ ꯁꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯅꯤ ꯑꯃꯗꯤ ꯌꯥꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯗꯦ ꯃꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛ ꯌꯥꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯅꯤ ꯌꯥꯈꯤꯗꯕ ꯇꯥꯔꯒꯗꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯑꯗꯨꯅ ꯌꯥꯔꯣꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯥ ꯑꯩꯈꯣꯏꯅ ꯂꯧꯕ ꯃꯇꯝꯗ ꯑꯐꯕ ꯆꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯁꯟ ꯀꯨꯔꯕꯥꯅꯤ ꯇꯧꯒꯗꯕꯅꯤ ꯐꯠꯇ ꯍꯥꯎꯊꯤ ꯆꯥꯕ ꯁꯟ ꯑꯃꯁꯨꯡ ꯁꯥꯁꯤꯡ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯗꯦꯀꯣ ꯑꯗꯨꯃ ꯈꯟꯒꯗꯕꯅꯤ ꯑꯗꯨꯒ ꯀꯨꯔꯕꯥꯅꯤꯒꯤ ꯃꯇꯝꯗ ꯄꯔꯃꯥꯟ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ
कनागुम मी अमना पैसा पाइब इना खुनबा अमना नत्रगना आई कुर्बानी तौनिंगाई दमक्तने हाइना कुर्बानी की मतम मयाम अम वाटलिंगाई की मतम दाई कुर्बानी की सा से लैरुदेब तो लैरो मतुंगदा कईगुम कुर्बानी लेनगदबा मतम वाले हयेंग नत्रगना होरेनी कुर्बानी तौगदबसि नत्रगना हंगसितु कुर्बानी तौगदबनि हाइबा मतम वाटलिंगाई मतम मसिदा सा से साइना हाइबा पोलमसिंग अदुग मंगदगी अम्मा मंगोंद एक्सीडेंट ले कई प्रॉब्लम अमदगी सोइबा म ओइरेबा अदु तारगदी साइ लै लेपदि केम तौदेबा लेरउरबा मतुंगदने मंगोंदा कुर्बानी तौबा यादब मागी सिफतसिंग अदुगे मंगदगी गुल अदुगे हाइतारे मागी अदुगे असोइबा मयामसिंग अदु मंगदे असोइबा मंगोंदे रोको तारगदी कुर्बानी तौबा यारोद्रोमे अदु यारोद्रोचि एंग तारे मी अदु कर्म करिगुम्बा कुर्बानी तौनगाइदमक लैरु मीसिने पैसा पाइबा इना खुनबा मागी मथक्ता वाजिब ओइबा मथंग अमसु लैबा ngamba मी ओइबा तारगदी अदुगे कुर्बानी तौरमदाई ममांगदा सोइरिबा सादु मा योंथोकनी अदुगे महत्ता अतोप सा मा लैगनी अदु कुर्बानी तौबा मतमदा अतोप दु सिनगने अदुगे पोतुने योंथोकिनी योंथोइबा अदुगे ममल अदुगे सेम टू सेम नंग लहौबा यारोय अदुदगी पैसा कटलु गसु काइदे अदुगे अदगी खरा होंगम लेसे अतै जे कोइ सेनर जे हाइबा यादे नंग कुर्बानी तौनगाइदमक लैरिबा सादु अदुगे सिलिबा ममंदो अदुगे हकटपदि कसु काइदे नंग लौतब यारोय अदुना फंगवा सादु लैरुगा कुर्बानी तौनगाइदमक्ता महु सिनबसि मागी मथक्ता सु तंगाइ फदबजे लाजिमनि करिगुम्बा लाइरबा अमसुंग इना खुंदबा मागी मथक्ता वाजिबते ओइदे नफलीगे दमक्तनी हाइना माना कुर्बानी तौनगाइदमक्ता लैरुबनि अदुबा कुर्बानी तौद्रिंगागी ममांगदा असोइबा अमसुंग करिगुम्बा मंगोंदा कईगुम्बा तौबा यारोय हाइरबा अदुम असोइबा सिंगसिमुंदे अम्मा यौरकपा तारगदी मागी दमक्ता कुर्बानी तौनगाइदमक्ता अतोबा संचिल्लोय अदुमक मान लैरुरिबा अदुमबा तौरमदाई ममांगदा सोइरिबा अदु अदुगी कुसादो अदुम कुर्बानी तौगनेबा कुर्बानी तौबगे कुर्बानी लेलबा मतुंगदा पोलम कना कनादे एंथोकदमो हाइबदो कुर्बानी तौ मतमदा कुर्बानी के सासी सर ओम थोना हाइबिदि अमना आइगी यमदा चानिंgai थमगनी अमना आइगी इचिनेनाव लिस्टिदार आइगी मरी मतादी एनगनी सरुक अमना कराइदा आइगी यतिम मिस्किन लैता लाइरबसिंगदे एंथोकनेबा इसागी चानिंgai थमगदमनि भाई साहब कुर्बानी की सा पिरकपसे लोइन एंथोकप तौबिगनु युमदसु चावबा अदु चाबदु सवाबनेबा अल्लाहना पामेबको अदुना अल्लाह के हुकुम इनबगा लोइन लोइन अतोप मतमदा नंग मैम चाबा ngमगसुने कुर्बानी की मतम की सादुदि कुर्बानी की नि कोइन सारि जेन खल्लगा थोंगगा चावबा हाउनो पेना अदुगा अममना कुर्बानी तौबा मतमदा इकोइना कोइ पुनमक वही अमानी तंगा हाइगे कुर्बानी तौ मतमदा कुर्बानी की मवोन अमदी मागी थौरी नत्रगना मागी मरिन सि पुनमक से कमाइ सेनगनी देखो कुर्बानी की तौरबा मतुंगदा कुर्बानी की मनुंगदा यावरबा मवोन मथकी नत्रगना मनुंगी अदुम पोलमसिंग अदु करिगुम नंगना जोनबा अमता यारोयबा करिगुम नंगना जोनबे यारोय हाइबा अर्थादि जोनबा तारेने मवोन नत्र मथिबोंग अदु जोनबदा सिलिबा पैसा अदु नंगना अमबो लौबा यारोयबा यतिम मिस्किन लैता लाइरबा अमता पिथोकनेबा अदु ख्वाइदे फबदि मदुबो जोनबीगनु आइगी अनकपा मदरसा नत्रगना यतिम खानागुम्बा नत्रगना करिगुम मफम अमदा मदुबो पिथोकिबा सदगा तौथोकिबा अदुना ख्वाइदे इफा फयेबा अदुगा अदुगी परमालुना सल्लसिगी लैबा मतमदा थौरीसु यावरिने तो थौरीदुसु आइना युमदा थंबा यारोयबा अदुसु सदगा तौथोकिनेबा अदुसु आइनाक्ता अदु जोनबदि यादेको जोलगा पैसादा सेनबदि यादे करिगुम्बा माथिबोंग अमसुंग मरिन पोलमजिंग आई अमता मिगोन पिथोकदेबा लेनबा लोइर मतुंग चलो असि हावबसि कोइ चार चारगे इमुंग बि मियोइसिंगना नत्रगना कोइ इचिने नावसिंगना थोंगगा सेमगा सारा चाबदि कछु काइदे अदुगो जोलगा मदु दुन पैसा ओइना इकोनि सेनबदि यारोयबा नंगना नयुमदा इस्तेमाल तौनगाइ सेननिगाइ दमक्ता थोंगे लोनगे चागे है खल्लग तौबदी कई कायदे याय अदुगा जोनबगी पैसा अदुना सिलिबा पैसा अदुना आई पैसा दु सेनबदी यादे जोनबा तारगदि जोलिबा पैसा अदु नंग मिंगोन पिथोकनेबा रोइबदाइना मसला मा हाइजगे करिगुम्बा कोई कुर्बानी तौबा ngam गी तक वाजिब नि अदु बाई कुर्बानी तहुद्रे कजा करमना सिंगद्रमनो हाइबमा क्वेश्चन पछु यावी देखो कुर्बानी की मतमदा कुर्बानी तहुदब तारगति मागी मदक्ता वाजिब ओइरमने अदु पांगथोक्तबा अदु जब तक की मा अदु की दो कजा सिंगदोक्त्रे होवा मागी मदक्ता गुना अदुम तोलगा लेगनी हंदक की कुर्बानी से अइंगोंदा वाजिब ओइबने अदुना सी कुर्बानी से अइ तहुद्रे अदुना इंशाअल्लाह मथंग की कुर्बानी की मतमदा अइ कुर्बानी अइ की अम्मा को मतमदु कुर्बानी अमगा अइना सोम तहुदब चाहिदु कुर्बानी अमगा अनि तौगे हाइबा यारोयबा कुर्बानी की सी जब तक की कुर्बानी तहुदब तारगति उलमा लेक्ता मसला द फतवा द इबीदी करिना कनागो ममी ने कुर्बानी वाजिब ओइरगा मान कुर्बानी की मतम निमित हुमनी अज तहौद्रेने नत्रगन अदोय बतारगदी कुर्बानी लोइरबा मतुंग अदुदा कुर्बानी की सा हाइब तारे करंबा हमें अमगी ममंजे कया पीबनो हंगनी अदुगा हमें अमगी पैसा दु महाना मी लैदलारबे यति मिस्किलम द पिथोकनेबा सिददि कोई सल्लमद मी तरेत की हिस्सा अमगी लुपलिसिंग मरी ताई मंगा ताई हाइरगा अदुगी चरुक तु पीबे यारोय सिददि नंग वाजिब तु पांगथोद्रमेना सा मपुम अमगी पैसा नंगी न पीबा लाजिम होइगनेबा अदुगी पोते पिथोक्ते होबा नंगी न गुना अदुम पुगनी अदुगी नंग न सुको को ऐसी
ꯑꯁꯤꯅꯤ ꯃꯥꯒꯤ ꯀꯖꯥ ꯍꯥꯏꯕ ꯃꯊꯪꯒꯤ ꯀꯨꯔꯕꯥꯅꯤꯒꯤꯗ ꯇꯧꯕ ꯌꯥꯔꯣꯏꯕ ꯀꯨꯔꯕꯥꯅꯤ ꯑꯅꯤ ꯑꯗꯨꯒ ꯑꯃꯅ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯑꯩꯅ ꯁꯟꯁꯤ ꯂꯩꯖꯜꯂꯒ ꯊꯝꯃꯦ ꯂꯩꯖꯜꯂꯒ ꯊꯝꯃꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯏꯁꯨ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯒꯤ ꯃꯔꯝꯗ ꯑꯩꯅ ꯀꯨꯔꯕꯥꯅꯤꯁꯤ ꯇꯧꯍꯧꯕ ꯅꯪꯍꯧꯗ꯭ꯔꯦꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯤꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨ ꯑꯩ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯂꯩꯔꯨꯔꯕꯅꯦꯕ ꯁꯟꯁꯦ ꯑꯗꯨ ꯀꯝ ꯇꯧ ꯇꯥꯔꯕ ꯑꯩ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯂꯩꯔꯨꯔꯤꯕ ꯁꯟꯁꯤ ꯀꯨꯔꯕꯥꯅꯤꯒꯤ ꯃꯇꯝꯗ ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯁꯟ ꯑꯣꯏꯒꯦꯔꯥ ꯍꯥꯃꯦꯡ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯅꯪꯅ ꯀꯨꯔꯕꯥꯅꯤꯒꯤ ꯃꯇꯨꯡꯗ ꯅꯪ ꯆꯥꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯩꯇ ꯂꯥꯏꯔꯕ ꯌꯦꯇꯤꯝ ꯃꯤꯁꯀꯤꯟ ꯑꯃꯗ ꯄꯤꯊꯣꯛꯈꯤꯒꯅꯦꯕ ꯑꯗꯨ ꯅꯪ ꯀꯨꯔꯕꯥꯅꯤꯒꯤꯗꯃꯛꯇ ꯂꯦꯜꯂꯒ ꯃꯤꯉꯣꯟꯗ ꯁꯥ ꯑꯣꯏꯅ ꯏꯟꯕ ꯌꯥꯔꯣꯏ ꯑꯗꯨꯒꯤꯗꯨꯅ ꯂꯦꯜꯂꯒ ꯅꯪꯅ ꯆꯥꯕꯁꯨ ꯌꯥꯔꯣꯏ ꯃꯄꯨꯝꯗꯣ ꯄꯨꯟꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈꯤꯅꯦꯕ ꯑꯗꯨꯒ ꯀꯨꯔꯕꯥꯅꯤꯒꯤ ꯀꯖꯥ ꯆꯤꯡꯕꯒꯤ ꯅꯤꯌꯣꯝ ꯑꯁꯤꯅꯤ ꯅꯪꯅ ꯃꯇꯝꯗ ꯇꯧꯍꯧꯗ꯭ꯔꯦ ꯖꯕꯇꯀꯤ ꯑꯗꯨꯒꯤ ꯃꯄꯨꯝ ꯑꯃꯒꯤ ꯍꯥꯏꯕꯗꯤ ꯍꯥꯃꯦꯡ ꯑꯃꯒꯤ ꯃꯄꯨꯝ ꯑꯃꯁꯦ ꯀꯌా ꯄꯩꯁꯥ ꯄꯤꯕꯅꯣ ꯍꯪꯉꯣ ꯑꯗꯨꯒ ꯍꯥꯃꯦꯡꯗꯨꯃ ꯂꯩꯔ ꯄꯤꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯃꯗꯨꯒꯤ ꯄꯩꯁꯥꯗꯣ ꯍꯪꯉ ꯄꯩꯁా ꯃꯁꯤꯡꯗꯣ ꯌꯦꯇꯤꯝ ꯃꯤꯁꯀꯤꯟ ꯂꯩꯇ ꯂꯥꯏꯔꯕ ꯑꯃꯗ ꯁꯦ ꯄꯤꯊꯣꯛꯈꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯩ ꯑꯗꯣ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯉꯝꯃꯒ ꯇꯧꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯑꯜꯂꯥꯍꯀꯤ ꯅꯕꯤꯅ ꯍꯗꯤꯁꯇ ꯍꯥꯏꯗꯣꯛꯄꯤꯔꯝꯂꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯉꯝꯅ ꯀꯨꯔꯕꯥꯅꯤ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯗꯨ ꯑꯩꯒꯤ ꯏꯗꯤꯒꯥꯗ ꯐꯥꯎꯕ ꯂꯥꯛꯀꯅꯨ ꯍꯥꯏꯅ ꯑꯜꯂꯥꯍꯀꯤ ꯅꯕꯤꯅ ꯋa'id ꯇꯧꯔꯝꯃꯕꯅꯦꯕ ꯑꯀꯟꯕ ꯋꯥꯐꯝ ꯍꯥꯏꯔꯝꯃꯕꯅꯦ ꯑꯜꯂꯥꯍꯀꯤ ꯅꯕꯤꯅ ꯃꯗꯤꯅꯥ ꯁꯔꯤꯐꯇ ꯆꯍꯤ 10 ꯂꯩꯕ ꯃꯇꯝꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯀꯨꯔꯕꯥꯅꯤ ꯇꯧꯔꯒ ꯇꯥꯛꯑꯝꯃꯕꯅꯦꯕ ꯑꯩꯒꯤꯗꯛꯇ ꯄꯥꯡꯒꯜ ꯂꯩꯕ ꯇꯥꯔꯒꯗꯤ ꯀꯨꯔꯕꯥꯅꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯊꯛꯇ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯉꯝꯗ꯭ꯔꯦꯅꯦ ꯄꯔꯃꯥꯂꯣꯅ ꯑꯩꯁꯦ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯉꯝꯗꯦꯕ ꯑꯗꯣ ꯀꯨꯔꯕꯥꯅꯤ ꯇꯧꯒꯦ ꯍꯥꯏ ꯉꯝꯗꯕ ꯑꯩꯁꯦ ꯋꯥꯖꯤꯕ ꯑꯩꯒꯤ ꯏꯊꯛꯇ ꯑꯣꯏꯗꯤ ꯄꯩꯁꯥ ꯄꯥꯏꯗꯕꯅꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯏ ꯑꯩꯒꯤ ꯃꯦꯍꯅꯠꯅ ꯑꯩꯒꯤ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯒ ꯅꯠꯇ꯭ꯔꯒ ꯑꯩ ꯄꯩꯁꯥ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯤꯡꯉꯒꯦ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯒꯦ ꯍꯥꯏꯔꯒ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯎꯕ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯑꯗꯨꯝ ꯌꯥꯏꯑꯕ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯈꯤꯗꯕ ꯏꯃꯥꯒꯤ ꯏꯄꯥꯒꯤꯗꯃꯛꯇ ꯀꯨꯔꯕꯥꯅꯤꯒꯤ ꯌꯥꯎꯕꯤꯒꯦ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯜꯍꯝꯗꯨꯂꯤꯜlah ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯊꯛꯇ ꯋꯥꯖꯤꯕ ꯑꯣꯏꯌꯦꯕ ꯀꯨꯔꯕꯥꯅꯤ ꯇꯧꯕꯁꯦ ꯅꯪꯒꯤ ꯅꯊꯛꯇ ꯋꯥꯖꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯋꯥꯖꯤꯕꯇꯣ ꯍꯥꯟꯅ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯑꯍꯦꯟꯕ ꯌꯥꯎꯕꯤꯒꯅꯦꯕ ꯑꯗꯨ ꯅꯪꯒꯤ ꯅꯊꯛꯇ ꯀꯨꯔꯕꯥꯅꯤ ꯋꯥꯖꯤꯕ ꯑꯣꯏꯕ ꯑꯗꯨ ꯅꯪꯅ ꯊꯥꯗꯣꯛꯑꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯅ ꯀꯨꯔꯕꯥꯅꯤ ꯌꯥꯎꯕꯗꯨꯗꯤ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯃꯈꯣꯏꯗꯤ ꯑꯁꯤꯕꯅꯤ ꯃꯥꯒꯤ ꯃꯊꯛꯇ ꯐꯔꯁ ꯑꯃꯁꯨꯡ ꯋꯥꯖꯤꯕ ꯂꯩꯇ꯭ꯔꯕꯅꯤ ꯑꯍꯤꯡꯕ ꯅꯪꯒꯤ ꯅꯊꯛꯇꯅꯤ ꯑꯜꯂꯥꯍꯒꯤ ꯑꯗꯨꯒꯨꯝꯕ ꯐꯔꯁ ꯑꯃꯁꯨꯡ ꯋꯥꯖꯤꯕ ꯑꯣꯏꯔꯤꯕ ꯑꯁꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯊꯛꯇ ꯇꯥꯔꯤꯕ ꯋꯥꯖꯤꯕꯇꯣ ꯍꯥꯟꯅ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯗ ꯉꯝꯃꯦꯅꯦ ꯑꯍꯦꯟꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯎꯕꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤꯗꯃꯛꯇ ꯋꯥꯖꯤꯕ ꯑꯣꯏꯗꯦꯕ ꯑꯩꯒꯤ ꯄꯩꯁꯥ ꯄꯥꯏꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯏꯄꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯇꯧꯕꯗꯨ ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇꯗꯤ ꯅꯪꯅ ꯇꯧꯀꯔꯤ ꯅꯪꯒꯤ ꯑꯣꯏꯅ ꯌꯥꯎꯕꯤꯌꯨ ꯑꯗꯨꯒ ꯀꯨꯔꯕꯥꯅꯤꯒꯤ ꯁꯥꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤꯗꯃꯛꯇ ꯁꯋꯥꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯌꯦꯇꯤꯝ ꯈꯔ ꯃꯤꯁꯀꯤꯟ ꯈꯔ ꯌꯨꯝꯗ ꯊꯣꯡꯉ ꯂꯣꯜꯂꯒ ꯅꯠꯇ꯭ꯔꯒꯅ ꯌꯦꯟꯊꯣꯛꯄ ꯃꯇꯝꯗ ꯅꯦꯠ ꯇꯧꯔꯒ ꯃꯈꯣꯏꯗ ꯄꯤꯖꯕꯤꯌꯨ ꯑꯗꯨꯅ ꯏꯐ ꯐꯩꯌꯦꯕ ꯑꯗꯨꯗꯤ ꯅꯪ ꯀꯨꯔꯕꯥꯅꯤꯒꯤ ꯁꯋꯥꯕꯁꯨ ꯐꯪꯒꯅꯤ ꯌꯦꯟꯕꯒꯤ ꯁꯋꯥꯕꯇꯨꯁꯨ ꯃꯈꯣꯏꯗꯁꯨ ꯑꯜꯂꯥꯍꯅ ꯌꯧꯍꯜꯂꯅꯦꯕ ꯏꯟꯁꯥꯜꯂꯥ ꯇꯦꯟꯇꯛꯄ ꯑꯩꯈꯣꯏꯒꯤ ꯀꯨꯔꯕꯥꯅꯤꯒꯤ ꯃꯁꯥꯏꯜ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯔꯒ ꯑꯃꯜ ꯇꯧꯃꯤꯟꯅꯁꯦ ꯃꯁꯤꯗ ꯈꯪꯗꯕ ꯑꯃꯁꯨꯡ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯈꯪꯗꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯍꯪꯕꯤꯔꯛꯑꯣ ꯏꯟꯁꯥꯜꯂꯥ ꯑꯩ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯤꯔꯛꯀꯦ ꯑꯩ ꯀꯃꯦꯟꯗꯁꯨ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯔꯛꯀꯦ ꯆꯦꯅꯦꯜ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯄꯨꯡ ꯈꯨꯗꯤꯡꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯒ ꯋꯥꯐꯝ ꯑꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯅꯥꯛꯇ ꯁꯦꯌꯔ ꯇꯧꯔꯒ ꯌꯧꯍꯟꯖꯦ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯍꯥꯏꯔꯤꯕ ꯈꯔꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯜ ꯇꯧꯕ ꯉꯝꯃꯤ ꯄꯥꯡꯒꯟ ꯄꯤꯅꯕ ꯑꯣꯏꯁꯅꯨ